Miyanggi mihutsinna thamoi sengdabadagi irang asi loisinba ngamdabani Dr. M Nara. Housing Manipurda thokliba irang asi loiba naidaba yamna luba irang amani rajnitigi pukchel chengba watpa Miyanggi mihutsingna thamoi sengna thabak tawdabadagi irang asi loisinba ngamdabani pukchel chengna hotnaba mathau tai haina Hanagi Minister Dr. M Nara na phongdokre. Wafam asing asi Communist Party of India gi Yangkai Mari rak suba Kakching Local Conference ki mifam ama Kakching Wairi Salam da leiba Community Hall da pangthokiba thoram amaga mari leinana phongdokibani. Ngasigi mifam aduga mari leinana mahakna phongdorakibada hojik leibra President role asi party na daramna okte asigumba rajnitigi sarangnaba asi laktanaba ngalingai matamdagi hauna party asige maikai apunba political party ki mifam pangthoknaba amadi Cognize taunaba wafam phongdokiba leikre adubu pumnamaki khudongchaba hojikti mangkre iramdam asi hojikti lamjeng binaba leitraba lamangnaraba mana tauningbata tauraba lamdam ama oire irang asi loisinaba aikoi isa gi angamba thaudang lauduna pukchel chengna honaba ama darkar oire lengak pairamba kangbuna khara hena kana thamoi sengna honaba mathau tai haina phongdoki. Exam da aranba tauba sing maheroi oigera oja oigera chapchaba action logadabani amasgo. Exam da aranba tauba sing maheroi oigera oja oigera natraga parents oigera chapchana action logadabani haina All Manipur Student Guardian Organization na thadorpa cherol aman hairi. Organization asiki General Secretary Sumati Sograkpamna thadorpa cherol aman hai. Hojik chathariba maheroi singi yamna maru oiba class 10 amadi class 12 ki exam asi hek hobadagi pamdaba thodok ting thorakpa exam asi bu masak thian ba haibasi parents sing amadi oja singi marakta thamoi sengdaba yawbagini thokliba thodok asi All Manipur Student Guardian Organization singna hakchina lawi exam haibasi maheroi singi sange exam amani exam ama pangthokpagi kanglon kaya ama lei kanglon sing asi thugairaga magi aningba apamba tawgadabani hairabadi exam sing asi tawdabana fare exam center kharagi akoibada mama mapa oibasingna picnic lakpagi mawongda sangu laisinbasi tawbiganu masinasu wathok thoraknabagi azauba machak ama oihali maru oina parents sing wakal hana khanbiyu natrabadi isa exam than biganu maramdi pangthokliba exam asi no tawraga aranba pambai sizinaraga thanaba exam nate haibasi parents sing na khangbiyu haiki. Yaba tablet ising kun mariga konana Manipuri masama fare Manipur gi Jirbam district lanthoklaga Assam lomda pusinaba hotnaramba malengi kaithel da lupa crore tere kala kunrong gi mamal oigadaba yaba tablet ising kun mariga konana Manipuri masama Kachar police na ngarang Jirbam police station gi jurisdiction manungdagi fare hairi faraba miyo edu Manipur gi Tamenglong district tagi Chungkang Liotang kawi mahangna yaba tablet sing adu puraga jiriga lanthorakpada Manipur police ki Mateng aloina na Assam police na fagat kangam kibani hairi. Faraba miyo eduki matakda hojik akanba mawongda wahang paung chathari hairi. MLA sing punsinduna anawba lengak ama semna ba hotnari Arun Kumar senterna luchingba khalaktrabasu BJP MLA singi maraktagi luchingba khanduna lengak sengani L Ramesor N Biren masana fam thadok chakibani Chief Minister oina amu halaklaroi MLA Laurengbam Ramesor Imphal iski Khurai ahonggaida leiba mitai lining luki nauna saba mitai sanglen haina mingtonba sanglen amang asi wangkai kendragi MLA thangjam Arun Kumar na sangakre sangabagi thauram aduda kairau kendragi MLA Laurengbam Ramesor mitai lining luki luchingba Jingubam Mono mitai Imphal Municipal Council gi Ward number 23 gi Cooperator Lausangbam Romola amadi Khunagi Thopang Loi Moirangtem Prafulo Saruyaki thauram aduga mari leinana MLA thangjam Arun Kumar hai mitai lining yokatnaba hotnabada asoba thaudang lauramba Miyanggi lusing purel oja akabana haudoklamba mitai lining loop asiki sanglen asi matanga chunaba mawongda mahakna kachaduna sengatchabani laikhidraba luchingba asigi ising makhada ahongai laifam asi sengat piramani laifam asi mitai lining bu thajaba singi oina senglaba laifam ne Purup ama haibasi masagi lining laison amadi culture na takpani masagi lining amadi culture mangkraba purup adu hingna sibaga pangkakni ipa ipu singna thambiramba pukai sing aikoi na ngakna chanabagi wakhalolda sanglen achi sabani haiki thauram aduda saruk yakiba kairau kendragi MLA Laurengbam Ramesor na paumi singda hai nongthomam biren masana CM famdagi resign tawkibani mahak amu hana chief minister oirakani thajade Atubada miyamna pamba luchingba khanduna lengak semna hotnari central leadership na somatik chaba luchingba ama soidana hapakani haibagi thajaba lei karigumba khalaktrabasu party gi state president ga tanaraga leiriba BJP MLA singi maraktagi
ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂꯒ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ꯫ ꯕꯤꯖꯦꯄꯤ MLA-ꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯅꯗꯕ ꯂꯩꯇꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯂꯩꯉꯥꯛ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯗ ꯆꯥꯎꯅ ꯆꯦꯟꯅꯩ ꯍꯥꯏꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯃ NIAꯅ ꯐꯥꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯍꯥꯎꯄꯨꯏ ꯚꯥꯏꯃꯩ ꯀꯧꯏ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ AK/SMG ꯀꯥꯔꯕꯥꯏꯟ ꯌꯥꯎꯅ ꯄꯨꯟꯅ ꯅꯣꯡꯃꯩ 13 ꯁꯔꯦꯟꯗꯔ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯤ 4 ꯊꯤꯔꯕ ꯃꯇꯨꯡ 5ꯁꯨꯕ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯔꯛꯄꯗꯒꯤ 4ꯁꯨꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯨꯝꯃꯤꯉꯩꯗ ꯊꯥꯡꯅ ꯌꯥꯜꯂꯒ ꯍꯥꯠꯈ꯭ꯔꯦ ꯅꯨꯄꯥꯗꯣ꯫ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯌꯨ ꯌꯣꯟꯕꯩ, ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ, ꯊꯧꯕꯥꯜ ꯍꯥꯎꯈꯥ, ꯅꯣꯡꯉꯥꯡꯈꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏ, ꯍꯥꯎꯈꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯤꯗꯦꯟꯇ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯔꯥꯏ ꯁꯥꯖꯣꯔ ꯂꯩꯀꯥꯏꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯦꯛꯇꯤꯚꯥ ꯑꯃꯒ ꯎꯠ ꯃꯆꯨꯒꯤ ꯕꯣꯂꯦꯔꯣ ꯑꯃꯒ ꯊꯣꯝꯖꯤꯟꯅꯕꯗ ꯑꯦꯛꯇꯤꯚꯥ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯑꯃꯅ ꯁꯣꯛꯇꯨꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯃꯅꯥꯛꯇꯒꯤ ꯔꯣꯁꯅꯤ ꯑꯦꯂꯥꯏꯁ ꯕꯦꯕꯤ ꯕꯦꯒꯝ ꯆꯍꯤ 32 ꯀꯧꯏ ꯑꯃꯗꯤ ꯁꯣꯛꯂꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯃꯥꯔꯁꯤꯁ ꯂꯦꯟꯗꯒꯤ ꯈꯨꯃꯨꯛꯆꯝ ꯑꯟꯖꯨ ꯗꯦꯕꯤ ꯀꯧꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯩꯈꯤꯗ꯭ꯔꯕꯤ ꯕꯦꯕꯤ ꯕꯦꯒꯝ ꯑꯃꯗꯤ ꯑꯟꯖꯨ ꯑꯅꯤꯅ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯂꯣꯝꯗ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯎꯈ꯭ꯔꯨꯜ ꯂꯣꯝꯗꯒꯤ ꯏꯝꯐꯥꯜ ꯔꯣꯝꯗ ꯂꯥꯛꯄ ꯎꯠ ꯃꯆꯨꯒꯤ ꯕꯣꯂꯦꯔꯣ MN01DW 2337ꯅ ꯊꯣꯝꯂꯝꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯆꯦꯟꯅꯕ ꯕꯣꯂꯦꯔꯣ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫